Manipur ase Union Territory ahum thokna shemlaba matamdata irang ase mapung fan loishinba ngamgani haina BJP gi MLA Paolienlal Haokip na Phongdokhiba Wapham adu Oiroidaba Manglanni haina Veteran Politician Okram Joy na Phongdorakli ngasi kawada leiba mahakki mayumda paumi kharaga akhanana unaba amada Wapham ase Phongdokladuna o Joy na hai Manipur ase Union Territory ahum thokna shemlaba matamda irang ase mapung fan loishinba ngamgani haina BJP gi MLA Paolienlal Haokip na Phongdokhiba Wapham adu akara mongda condemn tawi Manipur na India da merge tawkiba matam aduda aikhoigi territory government miyam amadi sovereignty pumnamak yawkhrabani maram aduna Manipur ase Union Territory ahum thokna semba haibase merger agreement thugaibaga chap manai merger agreement thugaiba haibase India thugai gi haibani MLA Paolienlal Haokip na thamliba Wapham ase Oiroidaba Manglan amani nakal amarom da kuki jofuru ki MLA tarana separate administration ki demand toriba asida assembly government amadi party na ngasi fawa action amata lokhatana thamle makoising asigi mathakta action lokhattabana ngasidi Union Territory ki demand torokba amadi assembly session yawrai haiba ngamlakle hauzik tholiba irang ase ruling da leiba MLA yankhai manga gi manungda thokpane masida MLA tarana Manipur thugai gi hairakpa asida yani yaroi haina makoi masal marai tongrapane hauzik tholiba Manipur gi irang loishinabagi ahanba khongthangde ruling gi marakta Manipur genabagi thabak ase tokpa mathau chai Manipur thugaiba pamba MLA sing ase Manipur Legislative Assembly gi rules of procedure conduct amade hairiba MLA tara asina assembly session dagi suti lawriba asisu representation of people's act ki makhada action lokhatpa yai masi pumnamak thabak oina pangtopagi mami tade loinana party gi maikei dagi su kari amata tawdana leide Oiriba fibam asida MLA tara ase Manipur Legislative Assembly gi speaker na kallaga thambani hairoidabagi Wapham lite irang asi makha chana sangthabagi tekcha pumna makso lengak asina pugadabani haina Okram Joy na makha chana phongdokhe tara onde tara mari suruba koi gi hoji maitai kuki gi lam sida mi kangbu karana Manipur thugai gi haibada Manipur Assembly na mata karim bau tongandra karim tongandra action jilongam da bo am hai ngamdra ba ado gadi Manipur Assembly ji Manipur thugai ba yaba Manipur thugai ba yaba haiba president do akoi tungi mirol da itihas da Manipur Assembly ji ne Manipur thugai ba yaba Manipur thugai ge to kasto ra gai na Manipur thugai ba yaba ne ai di Maduda laihogada president do madugi ngta madu aidi hojik seng ai hojik BJP gi loishinba singda jo ai haijari I appeal madu khanda biom I appeal chief minister I appeal speaker kari gumanda sigumba moi tara Union Territory ohum thoga na haigal aiba sigumba moi tara se masibu Manipur Assembly na yam sengna harakanda rule of procedure kandaki makha da moin saliba sajatugi yadabada moi mathu action lawe